Thiba Khangdana Leiriba Kamalbabugi Yumda Sakhangdabasingna bom ama Thamjillamle. Pawasi Pawnil Khon Pawse dagi Lokhatchabane. Leimakhongi Army Campus ta Thabak Suba Changkraga ngasi fauba Thiba Khangdana Leiriba Leiriba Kamalbabugi Loitang Khunok do Leiba Mayumda. Ngasi ayuk Sakhangdabasingna bom ama Thamjillamle haire. Thogdok asigi matangda Pawse asina fangba pawgi matung inade. Bom adu ngasi ayuk yumgi miyoisingna yumgi thongalda leiramba thengnarakhibane. Bom adugi manakta Kamalbabugi JSC da aroiba warning. JSC muthalaga anauba JSC ama semgadavane. Thikadar contractor amata yauba yaroi. Ihawla lonmasing loina hatkani haina thaba CM asu thamlamkhi haire. Bom adu thamlamle haibagi paw hek phangbaga Sengmai police ki team ama mafam aduda changsinduna. Ngasi ayuk pung 9:09 rom taba duaida. Bom adu laukhatkre haina pawasina makhatare. Bye-bye amadi New Year ki khudoloina kuki terroristing na mapamanida nongmay kapsilaktuna landarakre. Pawasi Kangleipaki Mayra Pawse dagi laukhatsabane. Mamang sahi 2024 loiba numit ki ahing nongyay matung. Pungamaga minute kunlom taba matamda kuki terroristing na bye-bye ki khudoloina nongmay kapsinduna kan mamawong da landa silakre. Nongmay kapsilakiba si Imphal West District ki manungsan na Luang Sanggol hay na Khangnariba mapamasigi chingi saruktagi kuki terroristing na Sekmai nongthongbam tamna nongmai round kaya kapsinduna landarakibane. Pawasina hai kuki terroristing na nongmai kapsinduna landarakhiba duda. Sekmai nongthongbam da leiba BDF post tamna su nongmai maru kaya kapsilakhe. Laibak favadagi kapsilagliba nongmai maru sing aduna asokapan namata yaukhide. Nongmai kapsilakpa duda BDF personnel sing na nongmai round khara kaptuna khuthankhe. Masigi matung nongyay matung pungani taramday dasu kuki terroristing na nongmay round kaya marum kapsilaktuna landarakraba matungda makata na nongmay kapsilakhidre haire. Luang Sanggon hariba mapamasida kuki terroristing lay haiba khanglabasu Manipur lay ngaki maikaydagi ahenba security force thomjinduna kuki terroristing takthoknaba amade ainggi oiba sairak pibagi thabak sathadriba si maikay adomgi khunjasingna Manipur lay ngaki mapamda pendaba phongdorokle loinana Athuba matamda mafam aduda leiriba kuki terroristing gi bunker thugaiduna kuki terroristing takthokna bohona viyo madu natravade ngahyak leitana nongmai amade bom kapsinduna landaraktuna khunjasing leitana leiba ngamlaroi haire. Amaromda mamang sahi 2024 gi bye tauba hingasigi numit ki nongyai matung pung amaga minute kunlom taba matamda New Year gi khudol oina kuki terroristing na Kangpokpi district amade Imphal West District ilonaba Maitay Khul Kadangban Part 1 amadi 2 da nongmay round kaya marum kapsilaktuna landa silakre haire. Mafam adugi khunja kaya na pawsi asida phongdorokpagi matungina de tarung ngaubi hairiba kuki terroristing na leiriba singdumba se Sekmai dam gi hek mathak thangba sarukta leibane. Mafam asi Kadangban Part 1 amade 2 ga yamna naknaba mafam ne. Numit sigi nongyay matung pung amaga minute kunlom taba matamdagi kuki terroristing na Kadangban Part 1 amadi 2 da Pungkhaya mahena nongmay kapsilakhe. Maduda mafam aduda leiba combined force ki kangbunasu khudhanduna nongmay kapkhe. Nongmay kapsilakpa aduda khunjasing asokapan yaukhiba leite. Adubu mipainaraba khunjasing nongalamday matam aduda mayum thadoktuna saphagadaba mafamsingda lanjenakhi haire. Khunja kayana phongdorokpagi matunginade tarung ngaubi haina khangnariba Imphal West District amade Kangpokpi District ka tainaba Kangpokpi District ki manungsana leiba singdum asida Matam kaya gi mamangdagi kuki terroristing na bunker kaya saduna afaba makhalgi khusu khulai kaya paisinduna leirakle haiba khanglabasu karigidamakta Bharat leingak amadi Manipur leingak na mafam asidagi kuki terroristing takthokdana leiribano athuba matamda kuki terroristing takthoktaba tarabadi khunjasing leitana leiba ngamlaroi haina pawse asida phongdokhe kotuna kaukhiba pung 12 gi total shutdown ngasidagi haukhre pawasi Kangleipaki Mayra Pawse dagi laukhatchabane Kangpokpi District ki Saiboldagi Central Forcing Laukthoktabagi mayokta Committee on Tribal Unity kotuna kaukhiba pung 12 gi total shutdown ngasidagi haukhre. Ngarang kotuna thadorokpa cherol amagi matungin ngasi nungthil pung 2 dagi hayeng January 3 gi ayuki pung 2 fawba kaukhiba total shutdown ase hanadagi National Highway to Imphal Jiribam lambida thamkhiba economic blockade asida hapsilakpane. Saibolda Central Force Thamjillamle sina mafam asigi tribal miyamda akiba pibada natana miyamda ki tujungba phawale haina kotugi serol asina haire. Mamangi matamdagi hauna kotuna kayarakanna santi oina hiram asigi matangda wari sanana bahai khiba leikhrabasu laingang na thabakta onthoroktabane
Khenaba thamba asina kaidaunungda tribal-singna khangduna leiba ngamloi maram aduna pung 12 gi total shutdown asida makhal amatagi gari sing chatpa yaroi. Lalol itik amade kaithel famba school amadi lainga ki loisang sing amata thong hangba yaroi. Adubo total shutdown asida essential service ki thabak thoram singde komthokani haina kotuna thadorok pachero asida palle.